Aryan Theatre amuk hanna semgat kadabani haiduna Aryan Theatre Artist Action Committee na wahengbam lekai da laiba Aryan Theatre Complex ki mamang da ngarang wakat mi phamduna khongjang sathakrai Aryan Theatre muthatna bahotna rambasing jairak phanghalu Aryan gi manglam chat amadi tunglam chat kalu public property bu lanai hotel onthokpa jairak piu haina thaba placard kaya sizinaduna chathakhi ba wakat mi pham aduga mari lainana senior artist Bimola na hai Chahi Sama Sugadoraba Aryan Theatre asi private property natte public property ni. Housing Aryan Theatre gi identity mangkrai Aryan Hall mamang haina khangnara madagi ngasidi Lakshmi Kitchen Hotel Polo mamang hairaga khangnarakle. Aryan Theatre maina chakraba matung theatre asi kari maramdagi housing oiriba phibam asi oiraklibanu haibagi akupa report ma inquiry committee na puthoktuna thamkraba matung kumjale singini kunithoi da general body ne interim committee semduna Aryan Theatre gi saktam amadi punsirol adu amukhana semgat kadabani haiduna resolution lawkhrabani GB mi phamda yana khibba model the theatre Sahanabagi apamba artist sing the lady, ngasi phauba kari amata manamanil naidana leirakpa asida president application ama pisin kraba phaubada makhata ba thabak thorum amata paikhat pirak tabadagi penda duno wakat mi pham asi phamjabani haina makna makhata ke Sumaina tawbo hol jibu kadai na thingnari ga ba akoi mini hol macha lila tawrei adu ga su adu phauba na phai ngasi thamam bi hol la jidi kari no ba moi gi meeting tok no ba dam ka than ma pam ne ba aduna hojik ti akoi gi kaino gi kari wal theater de gi su akoi gi da akoi gi saru yaurak tre hol se lila taw tra bani na khoi tok bam lai tra bani na aduna loina pungkat ka khre mase artist mayang gi amadi senjari ba chongjari ba theater chongjari ba mayang gi yokhana ba gi da mak thamba ma pam ma che loina pumang mang abani na amata lai tra bani na akoi hojik mase gi khong pam ma che akoi lokhat charak bani hojik